ꯂꯥꯁ ꯏꯁꯇꯥꯔꯅꯤ ꯉꯁꯤꯁꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯔꯣꯖꯥꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯑꯩꯈꯣꯏ ꯑꯔꯤꯐꯥꯅ ꯀꯩꯅ ꯊꯤꯔꯤꯁꯤ ꯇꯨꯄꯤꯁꯨ ꯌꯥꯎꯍꯧꯗ꯭ꯔꯦ ꯀꯗꯥꯏꯗ ꯊꯝꯃꯤ ꯑꯩ ꯀꯣꯟꯅ ꯌꯦꯡꯕꯤꯔꯒꯦꯁꯦ ꯇꯟ ꯂꯩꯔꯦ ꯈꯖꯨꯔ ꯊꯕꯤ ꯄꯦꯔꯨꯛ ꯀꯔꯤ ꯈꯔ ꯇꯟ ꯃꯌꯥꯝ ꯊꯤꯕꯣꯡ ꯀꯔꯤ ꯈꯔ ꯄꯨꯂꯥꯎ ꯅꯄꯥꯗ ꯊꯝꯃꯕꯣ ꯑꯗꯨ ꯎꯔꯦ ꯃꯥꯡꯈ꯭ꯔꯗꯤ ꯇꯔꯥꯗ ꯑꯃꯨꯛꯀ ꯂꯩꯕ ꯂꯥꯛꯈꯤ ꯑꯗꯦ 33 ꯃꯤꯅꯠꯇꯅꯤ ꯉꯁꯤꯁꯤ ꯃꯌꯥꯝ ꯁꯤ ꯇꯟꯅꯤ ꯉꯁꯤ ꯇꯟ ꯍꯧꯕꯅꯤ ꯑꯩꯈꯣꯏ ꯊꯕꯤ ꯊꯔꯥꯡ ꯀꯩ ꯀꯌꯥ ꯃꯌꯥꯝ ꯌꯥꯎꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯦꯗꯚꯥꯟꯁ ꯏꯠ ꯃꯨꯕꯥꯔꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯠ ꯃꯨꯕꯥꯔꯛ ꯍꯥꯏꯔꯤꯕ ꯏꯠ ꯃꯨꯕꯥꯔꯛ ꯑꯗꯨꯃꯥꯏꯅ ꯑꯦꯗꯚꯥꯟꯁ ꯍꯥꯟꯅ ꯄꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯦꯗꯚꯥꯟꯁ ꯏꯠ ꯃꯨꯕꯥꯔꯛ ꯍꯥꯏꯔꯕꯨ ꯑꯔꯤꯐꯥ ꯃꯌꯥꯝ ꯐꯔꯦ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯃꯤꯅꯠ 24 ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯃꯌꯥꯝ ꯍꯌꯦꯡ ꯏꯠꯀꯤ ꯕꯖꯥꯔꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯎꯅꯔꯁꯤ ꯑꯩꯈꯣꯏ ꯁꯣꯝꯗ ꯃꯌꯥꯝ ꯍꯌꯦꯡ ꯄꯨꯡ 9ꯗ ꯏꯠ ꯁꯣꯟꯒꯅꯤ ꯃꯌꯥꯝꯅ ꯍꯣꯏ ꯑꯗꯣꯝꯗ ꯄꯨꯡ ꯀꯌꯥꯗ ꯁꯣꯟꯒꯅꯤ ꯀꯃꯦꯟꯗ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯎ ꯑꯩꯈꯣꯏ ꯁꯣꯁꯨ ꯃꯥꯡꯈ꯭ꯔꯦ ꯃꯌꯥꯝ ꯅꯤꯡꯁꯪꯉꯣ ꯃꯃꯥ ꯊꯝꯃꯣꯅ ꯍꯥꯏꯕꯗꯣ ꯀꯥꯏ ꯊꯝꯃꯤ ꯈꯟꯗꯒꯤ ꯃꯃꯥꯅꯅꯦ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯣ ꯏꯄꯨꯒꯤ ꯃꯥꯛꯇ ꯊꯝꯃꯒ ꯂꯥꯛꯑꯣꯅ ꯍꯥꯏꯈꯤꯕꯅꯦ ꯁꯥꯏ ꯀꯥꯇꯤ ꯉꯥꯛꯇ ꯌꯦꯡꯉꯨ ꯑꯣ ꯑꯦꯟꯗꯥꯏ ꯃꯅꯨꯡꯗ ꯔꯝꯐꯦꯠꯂꯣ ꯆꯤꯟꯊꯤꯕꯤ ꯈꯖꯤꯛꯇ ꯊꯤꯡꯁꯤꯡꯉꯒ This is my cat. ꯃꯌꯥꯝ ꯃꯤꯅꯠ 25 ꯆꯠꯈ꯭ꯔꯦ 33ꯗꯅꯤ ꯍꯥꯏꯀꯣ ꯃꯤꯅꯠ 33ꯗꯅꯤ ꯍꯧꯖꯤꯛ 33 26 ꯆꯠꯂꯦ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯨꯝꯗ ꯁ꯭ꯇꯥꯔꯠ ꯇꯧꯋꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯂꯞ ꯐꯝꯃꯒ ꯏꯄꯥ ꯏꯆꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯥꯡꯗꯨꯅ ꯊꯝꯃꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯄꯨꯝꯅꯃꯛꯁꯨ ꯃꯤꯅꯠ 3-4 ꯋꯥꯠꯂꯤ ꯃꯌꯥꯝ ꯂꯣꯏ ꯁꯤꯡꯗꯣꯛꯈ꯭ꯔꯦ ꯅꯥꯜꯈ꯭ꯔꯦ ꯂꯣꯏꯅ ꯀꯨꯝꯃꯣ ꯌꯥꯔꯦ ꯍꯣꯏ ꯐꯝ ꯂꯩꯌꯣ ꯁꯤ ꯐꯝꯃꯨꯔꯣ ꯆꯣ ꯊꯣꯛꯑꯣ ꯀꯨꯝꯃꯛꯄꯗ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯤꯅꯤ ꯇꯟꯅꯤ ꯁꯤ ꯈꯨꯟ ꯆꯤꯅꯤ ꯇꯟꯅꯤ ꯃꯌꯥꯝ ꯍꯌꯦꯡ ꯏꯠꯀꯤꯁꯨ ꯍꯧꯕꯅꯤ ꯃꯌꯥꯝ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯆꯤꯅꯤ ꯇꯟ ꯄꯤꯖꯅꯤꯡꯉꯥꯏꯒꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯦꯝ ꯁꯥꯗꯨꯅ ꯁꯤꯐꯥꯎ ꯊꯝꯃꯦ ꯆꯪꯒꯅꯤ ꯁꯤ ꯍꯣꯔꯦꯟ ꯑꯗꯨ ꯍꯥꯏꯖꯟꯗꯅ ꯃꯤ ꯌꯧꯍꯜꯂꯣꯅ ꯁꯤꯅ ꯀꯔꯤꯌꯦ ꯁꯤ ꯌꯧꯗ꯭ꯔꯗꯤ ꯆꯒꯦꯝ ꯇꯟ ꯃꯌꯥꯝ ꯆꯒꯦꯝ ꯇꯟꯅꯤ ꯁꯤꯁꯨ ꯁꯤꯗ ꯌꯦꯟ ꯊꯣꯡꯕ ꯂꯩꯔꯦ ꯈꯣꯡꯗꯤ ꯁꯪꯉꯣꯏꯗ꯭ꯔꯣ ꯅꯥꯇꯣꯟꯒꯗ꯭ꯔꯥ ꯀꯥꯏꯗꯒ ꯌꯦꯟ ꯊꯣꯡꯕꯅꯤ ꯁꯤꯅ ꯁꯥꯏꯗ ꯁꯪꯒꯣꯠꯇꯣ ꯁꯨꯃꯥꯏꯅ ꯑꯔꯤꯐꯥ ꯆꯠꯔꯝꯗꯥꯏ ꯀꯦꯊꯅꯨ ꯃꯨꯁꯤꯌꯣ ꯁꯨꯃꯥꯏꯅ ꯑꯗꯨꯅ ꯕꯨꯒꯅꯤ ꯂꯥꯁꯇ ꯌꯦꯜꯂꯣ ꯃꯆꯨꯗꯨ ꯕꯤꯔꯥꯄꯔꯒꯤ ꯕꯨꯒꯅꯤꯅꯤ ꯃꯌꯥꯝ ꯃꯀꯣꯏ ꯁꯦꯝꯒꯦ ꯃꯌꯥꯝ ꯕꯨꯒꯅꯤꯁꯨ ꯇꯧꯔꯤ ꯃꯤꯈꯣꯏ ꯉꯁꯤꯁꯤ ꯂꯥꯁꯅꯤꯅ ꯃꯊꯦꯜ ꯈꯔ ꯌꯥꯝꯃꯤ ꯍꯩ ꯀꯩꯅꯣ ꯅꯤꯡꯄꯤꯁꯨ ꯀꯥꯏꯗꯅ ꯂꯩꯕꯅꯤ ꯈꯔ ꯀꯥꯏꯗꯅ ꯂꯩꯕꯅꯤ ꯅꯤꯡꯀꯤ where are you ꯃꯌꯥꯝ ꯍꯌꯦꯡ ꯑꯩꯈꯣꯏꯁꯤ ꯏꯠꯁꯤ ꯀꯩꯅꯣꯗ ꯀꯔꯤ ꯍꯥꯏ ꯑꯃꯗ ꯏꯠ ꯁꯣꯟꯒꯅꯤ ꯍꯥꯏꯕ ꯃꯐꯝꯗꯣ ꯏꯗꯤꯒꯥ ꯇꯧꯕꯗ ꯁꯣꯟꯒꯅꯤ ꯍꯥꯏꯕꯗꯨ ꯁꯣꯜꯂꯔꯣꯏ ꯃꯌꯥꯝ ꯅꯣꯡ ꯇꯥꯕꯅꯤꯅ ꯍꯧꯖꯤꯛꯁꯨ ꯅꯣꯡꯁꯤ ꯗ꯭ꯔꯣꯞ ꯇꯥꯏ ꯑꯃꯅꯤ ꯑꯗꯨꯝ ꯑꯗꯨꯅ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯌꯥꯝ ꯐꯤꯁꯨ ꯐꯖꯕ ꯑꯉꯥꯡꯁꯤꯡꯅ ꯃꯌꯥꯝ ꯐꯤꯁꯤ ꯂꯧꯔꯦ
ꯐꯤꯁꯤ ꯍꯌꯦꯡ ꯅꯥꯟꯅ ꯁꯦꯠꯀꯅꯤꯅ ꯃꯗꯩ ꯄꯥꯏ ꯃꯔꯛꯁꯤꯗ ꯂꯥꯡꯉꯤꯅꯤ ꯅꯣꯡꯁꯤ ꯐꯠꯂꯥꯎ ꯄꯨꯈ꯭ꯔꯤꯗꯗꯤ ꯇꯥꯁꯤꯜꯂꯛꯑꯗꯤ ꯇꯨꯝ ꯀꯔꯤ ꯑꯣꯏꯅꯤ ꯑꯗꯣ ꯅꯣꯡꯁꯤ ꯂꯥꯏꯈꯨꯝꯗꯒꯤ ꯇꯥꯗꯅꯕ ꯍꯌꯦꯡꯇꯪꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯗꯨꯋꯥ ꯇꯧꯃꯤꯟꯅꯁꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯅ ꯑꯗꯨꯒꯤ ꯑꯗꯨꯝ ꯍꯥꯏꯕꯅꯤꯗ ꯃꯌꯥꯝꯅ ꯐꯠꯇꯅ ꯈꯟꯈꯤꯅꯤ ꯑꯃꯨꯛ ꯑꯗꯨ ꯑꯩꯒꯤ ꯁ꯭ꯄꯥꯏꯗꯔꯁꯤ ꯁ꯭ꯄꯥꯏꯗꯔꯁꯤ ꯁꯤꯅ ꯑꯩꯒꯤ ꯁ꯭ꯄꯥꯏꯗꯔ ꯑꯗꯨ ꯃꯌꯥꯝ ꯁꯤꯅ ꯃꯪꯒꯟꯒꯤ ꯃꯍꯤꯅꯤ ꯑꯩꯅ ꯊꯛꯆꯒꯦꯅ ꯊꯝꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯀꯔꯤ ꯂꯤꯂꯥ ꯑꯣꯏꯔꯃꯣ ꯒ꯭ꯌꯥꯟ ꯃꯦꯟꯗꯤ ꯇꯥꯗ꯭ꯔꯦ ꯃꯅꯝ ꯅꯍꯥꯟꯅ ꯃꯌꯥꯝ ꯇꯦꯝꯄꯔꯁꯤ ꯌꯥꯔꯛꯇ꯭ꯔꯦ ꯗꯥꯎꯟ ꯑꯣꯏꯔꯦ ꯇꯞ ꯇꯞꯅ ꯍꯥꯏꯒꯠꯂꯛꯀꯗꯧꯔꯦ ꯕꯤꯄꯤ ꯂꯣ ꯑꯣꯏꯔꯦ ꯑꯁꯦꯡꯕꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯁꯣꯝꯗꯁꯨ ꯏꯆꯟ ꯑꯅꯤꯈꯛꯁꯨ ꯇꯧꯔꯤ ꯅꯠꯇꯦꯍꯦ ꯃꯣꯏꯅꯁꯨ ꯀꯃꯦꯟ ꯑꯣꯀꯦ ꯃꯣꯏꯅꯤꯁꯤ ꯌꯧꯁꯜꯂꯨ ꯆꯥꯎꯔꯛꯀꯦꯅꯦ ꯂꯥꯁ ꯕꯖꯥꯔꯅꯤ ꯕꯖꯥꯔꯅꯤ ꯕꯖꯥꯔ ꯃꯌꯥꯝ ꯕꯣꯒꯅꯤꯁꯨ ꯌꯦꯡꯉꯣ ꯕꯣꯒꯅꯤꯅꯤ ꯁꯦꯡꯒꯦ ꯁꯤ ꯍꯥꯎꯕꯅꯤ ꯌꯦꯡꯉꯣ ꯃꯌꯥꯝ ꯉꯛꯁꯪ ꯉꯥꯡꯉꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯊꯣꯡꯉꯤ ꯃꯤ ꯕꯨꯒꯅꯤꯅꯤ ꯁꯤꯅ ꯌꯦꯟ ꯁꯤꯅ ꯄ꯭ꯂꯥꯎ ꯁꯤꯅ ꯌꯦꯟ ꯉꯧꯕ ꯇꯟ ꯍꯣꯏ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯗꯤ ꯊꯕꯤꯅ ꯁꯤ ꯂꯩꯔꯦ ꯊꯨꯝ ꯃꯣꯏ ꯂꯥꯏꯛ ꯌꯦꯡꯒꯦ ꯑꯩꯈꯣꯏ ꯑꯁꯣꯝꯗ ꯆꯠꯁꯤ ꯀꯃꯦꯟ ꯇꯧꯔꯛꯏ ꯁꯣꯝꯗꯁꯨ ꯑꯩꯈꯣꯏ ꯏꯅꯥꯎ ꯑꯅꯤꯈꯛ ꯏꯆꯟꯒ ꯆꯥꯔꯤ ꯑꯗꯨꯝ ꯃꯌꯥꯝ ꯌꯦꯡꯉꯨ ꯃꯣꯏꯁꯨ ꯂꯣꯏꯁꯤꯜꯂꯦ ꯍꯧꯖꯤꯛ ꯇꯨ ꯁꯤ ꯂꯩꯔꯦ ꯑꯗꯨ ꯃꯣꯏ ꯏꯁꯇꯥꯔꯠ ꯇꯧ ꯑꯂꯤꯅꯥ ꯀꯔꯥꯏ ꯁꯤꯁꯦ ꯃꯣꯏꯁꯨ ꯃꯊꯦꯜ ꯇꯧꯗ ꯂꯩꯔꯤꯁꯤꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩ ꯀꯔꯥꯏ ꯑꯂꯤꯅꯥ ꯅꯪ ꯀꯔꯥꯏ ꯃꯥ ꯐꯃꯨꯡꯗ ꯆꯥꯔꯤ ꯍꯥ ꯃꯤꯅꯠ ꯀꯌꯥ ꯋꯥꯠꯂꯤ ꯈꯪꯗꯦ ꯍꯧꯖꯤꯛ ꯌꯦꯡꯒꯦ ꯃꯤꯅꯠ 29 ꯌꯥꯝ ꯋꯥ ꯃꯈꯥ ꯇꯥꯅ ꯀꯨꯞꯊꯩ ꯑꯔꯥꯏ ꯊꯛ ꯊꯛ ꯌꯥꯎꯗ꯭ꯔꯦꯗꯤ ꯍꯨꯅꯨꯗꯨ ꯎꯔ ꯊꯥꯗꯣꯛꯑꯒ ꯍꯧ ꯃꯤꯅꯠ ꯌꯥꯔꯅꯤꯗ 30 ꯊꯤꯕ ꯊꯤꯕꯗꯤ ꯌꯥꯔꯦ ꯊꯤꯕ ꯌꯥꯔꯦ ꯆꯥꯕ ꯊꯛꯑꯦ ꯃꯤꯅꯠ 30 ꯑꯃꯈꯛꯇ ꯉꯥꯏꯔꯦ ꯆꯥꯛ ꯍꯥꯟꯅ ꯆꯥꯗꯣꯏꯕ꯭ꯔꯣ ꯆꯥꯛ ꯑꯌꯤꯡꯕ ꯂꯩꯕꯅꯦ ꯑꯁꯥꯕꯒ ꯑꯌꯤꯡꯕ ꯃꯤꯛꯁ ꯇꯧꯗ꯭ꯔꯗꯤ ꯃꯥꯡꯈ꯭ꯔꯅꯤ ꯆꯥꯛ ꯑꯩꯒꯤ ꯑꯌꯤꯡꯕ ꯗꯥꯏꯔꯦꯛ ꯑꯗꯨ ꯆꯥꯔꯣ ꯑꯁꯥꯕ ꯑꯌꯤꯡꯕꯅꯤ ꯐꯥꯔꯁ ꯐꯥꯔꯁꯇꯗꯤ ꯑꯁꯥꯕꯅꯦ ꯑꯌꯤꯡꯕ ꯀꯣꯟꯅ ꯆꯥꯕ ꯆꯥꯛ ꯏꯟꯖꯥꯡ ꯆꯥꯛ ꯃꯥꯡꯍꯟꯅꯤ ꯐꯖꯔꯦ ꯀꯔꯤ ꯐꯖꯔꯕ ꯑꯁꯤꯗꯤ ꯃꯦꯁꯦꯁ ꯊꯥꯔꯛꯏꯁꯦ ꯀꯅꯥ ꯊꯥꯔꯛꯏꯕ ꯃꯌꯥꯝ ꯃꯤꯅꯠꯁꯨ ꯀꯨꯏꯔꯛꯇ꯭ꯔꯦ ꯃꯌꯥꯝ ꯃꯤꯅꯠ 21 ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ 21 ꯆꯠꯈ꯭ꯔꯦ ꯂꯣꯏꯔꯦ ꯅꯪ ꯂꯥꯏꯛꯁꯨ ꯇꯧꯁꯨ ꯇꯧꯗꯦ ꯑꯗꯨꯝ ꯌꯦꯡꯉ ꯊꯝꯕꯤꯔꯣ ꯃꯆꯥ ꯍꯥꯏꯁꯦ ꯑꯩ ꯉꯥꯄ ꯑꯣꯏꯔꯕꯣ ꯑꯩꯈꯣꯏ ꯑꯔꯤꯐꯥꯁꯤ ꯏꯁꯧ ꯂꯥꯡ ꯂꯩꯔꯦ ꯑꯔꯤꯐꯥ ꯅꯪ ꯏꯁꯧ ꯀꯔꯤꯒꯤ ꯂꯥꯡꯕ꯭ꯔꯥ ꯑꯔꯤꯐꯥ ꯃꯈꯣꯡꯒꯤ ꯀꯣꯏꯕ ꯆꯠꯄ ꯇꯧꯔꯦ ꯍꯖꯤꯡ ꯂꯥꯛꯀꯅꯤ ꯍꯖꯤꯡ ꯑꯗꯨꯒꯨꯝꯕ ꯉꯥꯡꯕ ꯌꯥꯗꯦꯅꯦ ꯑꯩꯗꯤ ꯒꯨꯔꯒꯨꯔꯦꯟ ꯁꯤꯒꯤ ꯕꯣꯇꯜꯁꯤ ꯊꯛꯀꯗꯧꯔꯤꯕꯅꯤ ꯃꯌꯥꯝ ꯁꯤ ꯏꯁꯤꯡꯒꯤ ꯕꯣꯇꯜꯁꯤ ꯊꯛꯀꯗꯧꯔꯤꯕꯅꯤ ꯏꯁꯤꯡ ꯈꯧꯔꯥꯡꯉꯦ ꯉꯁꯤ ꯐꯖꯅ ꯑꯗꯨꯅ ꯁꯤꯗ ꯊꯛꯀꯗꯧꯔꯤꯕꯅꯤ ꯑꯩ ꯍꯥꯡꯗꯣꯛꯑꯒ ꯔꯦꯗꯤꯗ ꯊꯝꯃꯒꯦ ꯄꯨꯈꯝ ꯁꯨꯗ꯭ꯔꯤꯃꯤ ꯌꯦꯡꯉꯨ ꯁꯨꯒꯦ ꯁꯨꯔꯁꯨ ꯑꯩ ꯏꯁꯤꯡ ꯍꯥꯟꯅ ꯊꯛꯀꯗꯧꯔꯤꯕꯅꯤ ꯄꯨꯈꯝ ꯆꯥꯛ ꯆꯥꯔꯣꯏ ꯆꯥꯛ ꯀꯣꯟꯅ ꯆꯥ ꯊꯛꯀꯗꯧꯔꯤꯕꯅꯤ ꯏꯟꯖꯥꯡ ꯂꯥꯎꯔꯦ ꯂꯥꯎꯗ꯭ꯔꯤ 22ꯗ ꯆꯠꯂꯤꯁꯤꯅ 32 32ꯗ ꯆꯠꯂꯦ
लाउरी सोरे कना गरी मानदरिबा ꯑꯩꯈꯣꯏꯒꯤ ꯂꯥꯎꯔꯀꯥꯟꯗ ꯃꯌꯥꯝ 32 ꯗ ꯆꯠꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯖꯥꯟ ꯃꯐꯝ ꯑꯃꯗ ꯂꯥꯎꯔꯛꯈ꯭ꯔꯦ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗꯦ ꯑꯗꯨꯅ 32 ꯆꯠꯂꯤ 33 ꯆꯠꯂꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯥꯔꯦ ꯃꯌꯥꯝ ꯃꯌꯥꯝ ꯇꯧꯃꯤꯟꯅꯔꯁꯤ ꯁ꯭ꯇꯥꯔ ꯃꯌꯥꯝ ꯊꯝꯃꯒꯦ ꯍꯌꯦꯡ ꯎꯅꯔꯁꯤ ꯆꯨꯖꯥꯛ ꯑꯝꯇ ꯄꯤꯔꯛꯀꯦꯔꯥ